आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau Rajapal Ajay-Kumar Balana hairi khongjong itihas asi aikhogi thauna pharaba ipa ipusing adubu ningsingba khakta nate masi nahasingda leibak nimbagi wakal pohanaba sakhotpa amasung nungaiba yaifeba Manipur amu ohinabagi lamjing mairani Kaksingi manausingda British ka soknakiba akan balanphamda thawaina pontha pikhraba wangkhai mairaba yauna Manipurgi thauna pharaba lanmisingi maphamda ikai khomnaba utkhre amasung Pahalgam terrorist attack matung oirekliba security ki phibam hakthengna yengsinnaba Gृह मंत्री अमित शाह पहलगाम थुंखरे मणिपुर राज्यपाल अजय कुमार भलाना हाइरी लिसिंग अमगा चानिपा मेफुद्रा माथोगे खोंजोम लान असि चुमनगी खुलाई खक्तगी लान नते ममा लेबा की मिंगसेट मारेबाक निंगबा अमसुंग मसा मरोमदोम लेपसेनबगी लानी थौबाल जिला खोंजोमना लेबा खेबसिंगी खोंजोम लान निंगसिंग खुबमदा ngasi pangthokpa khongjon nimi tharamda wa ngangbada rajapal na hai ekhogi ipa ipusinga manipur gi ningtamba amasung amata oiba saktang ngangna bagi damak chap yungna lepki manipur lanmi gi thongna lingjela si mioibi itihas ta top mafam ama kanduna lehoragani rajapal na hai khongjong gi itihas si ekhogi thongna pharaba ipa ipusing adubu ningsing ba khakta nate naha singda leibak ningbi wakal pohanaba khumang chawsina chawkhatpa amasung nungai yaifaba manipur amu ohina bagi lamjing mairani Sri Ajay Kumar Balana hai leiba ki apun ba saktam ngak pa amasung mipal tangdana isa iromdom lepsaba ngamnaba ipa ipusingna honaramba adu ngak thon thamba hai basi aikhoi pumnamaki thaudangni Rajapal na hai hokiba tha khara asida Manipur da mahausa gi phibam hanjanaba amasung tangdu laitaba amati shanti lainaba thorang kayamru lokhatle tongan phurup singi marakta wari sananaba thabuk paikhatle Magna hai kulai thadu honaba lakhot kiba thorang singthangi oina mai pakle Rajapal na hai security force na mafam kyada thihumba amasung area domination tobagi thabak leptana chathari masina maram oiduna namduna sel khaiba amasung tonga sandoba kaya phagat pangamle Raja Sarkar ne sinduna kheba singda pangthokiba khongjom nimi thorom aduda Rajapal na luchingduna miyamna khongjom laning sing khobam amasung pauna brajapasi mitamna laikatuna ikai khumnaba utkhi Khongjom turel da tarpan katki khongjom parba sakpa sankirtan amasung khongjom lan drama utpana thoromadugi thoidokpa saktama masu oikhi Kaksingi manau singda ngasi numit asita British lanmi singa songna kiba akan balan phamda thawaina pontha pikhraba wangkhai mairaba yauna Manipur gi athauba lanmi singi maphamda ikai khumna utpigi thorom amasu manau singda leiba ningsing khubamda pangthokhi Taromduda Thangjam Arun Kumar Singh MLA na lusingduna miyamna athaupa sing mafamda laikatuna ikai khumna utkhi Taromasi Justice Committee on Anglo-Manipuri War lising amaga chani pan pudra mathoi Martyrs and Freedom Fighters of Kanglepak Manipur Major Wangkhai Mairaba Memorial Trust amasung People's Museum Kaksing amadi Laisangthem Amu Memorial Trust na punni shinbani Manipur gi tongan ba lupsing amasung Manipur gi mapanda Manipur sing na khundaba mafam sing da sungasi khongjom numit pangthokna ki sana lebak Manipur hakchang sajel thangta sindam sanglen nambol na numit asi sanglen asida pangthokhi Kendra ki haning mapal tharom so shiksha rajya mantri Dr. Rajkumar Ranjan Singhna khongjom lalgi tengol lampak lan phamda mareba ki tamak thawai katkraba sakhang dablan mising maphamda ikai khumna butli social media thagat pawarot lamada mahak na hai numit asda ikoin amata oina Manipur gi wakhalon amukhana ningsinglasi Jammu Kashmir ki Pahalgam nangna terrorist na attack tawduna lamkoiba lakwa mi kaya hatkiba thaudok adubu Manipur Rajapal Ajay Kumar Bhalana yamna kan yaningdaba phongdokli ngasi kheba singna pangthoba khongjon mit tharomda wa ngangbada Rajapal na thaudok adubu yaningdaba phongdokpa loinena thaudok aduda laikhidraba sing imung manung awabada saruya ki amasung asopa sing thuna phagalangnaba isorgi maphamda thauni ki I strongly condemn the terror attack in Pahalgam in Jammu and Kashmir. Condolences to those who have lost their loved ones. I pray that the injured recover at the earliest, and I strongly condemn killing of civilians by the terrorists. Jammu Kashmir Anantnag Jilla ki Pahalgam dangarang terrorist na lamkoiba lakwa mi kangbu amada nomi kapsin pegi thaudok adudagi oirekliba security ki phibam hakthengna yengsinna Gृह मंत्री Amit Shah Pahalgam da thungkhre edik adu chathakiba baisana umangi sarakta chumak chatkani hairi hauzik aroibada maroi pau amuk hana
Rajapal Ajay Kumar Balana hairi khongjong itias asi aikoi thauna pharaba ipa ipusing adubu ningsingba khakta natte masi naha singda maribak ningbu wakal pohanaba sakhotpa amasung nungai yaifaba Manipur amu ohenabagi lamjing mairani Kaksingi manaw singda British ka songna kibalan phamda thawaina pontha pikraba wangkai meraba yaungna Manipurgi thauna pharaba lanmi singi maphamda ikai kumna utkre amasung Pahalgam terrorist attack matang orekliba security ki phibam haktina nengsinna ba Griha Mantri Amit Shah Pahalgam da thungkre pauloi jare